Matamgi Manipuri Wari channel asibu tabiriba khwai pomnamakbu taram nongcheri ngasi sum hausa gom Ojagi Lamhenbi mapal suba tangkak amo putuna lakjari mayam punna taminarasi Thabadu ingangakna haima nabungdu chakhari ne hebema lainjidu mamagi wadu tabada gyan khangta tai non tharambadu phat haugali Ranbirso machenupigi maongduda ingangakli yam thuna haugallaga ising glass to punsibada piri punsibaso ising du lauraga lok khuduna thakli lainjadi kari tawani khangda punsibagi nakanduna leplaga ngakjanaduna tawfam khangdana mamittu lauthuklaga yenglaga leiri punsibagi matawduda thawasu pakhana jinsilakli Ibungo ising du thakjelose aduga sordo sang hontharo Punsiba ising du thaklaga magi spek mathaktegi yenglakpa meeting duna lainjada yenglakli aduga meeting duda lainjasu khangpri khangi Ranbirso machenupigi chut chadaba matawduda punsibana hainaram laroi khalladuna Bema nang jatho Itaw sawganuko mathong yam chadabani nang hainaram laroi Punsibadu tablap ka khumlakli Simdawdida Ranbirdo laijada mongon seladuna Ngaurbo nangbo kaino ba nang tawrido nateda nangi wahaiduda nang damuja sei ising hare hewani Asi hairaga Ranbirdo punsibagi nanganda tapna mung nanthabidi Makada tahawwa haudongdoso haujiktada miyaw ga khonglakli Laijado haujiktada ikaiba phaurakli Makokdu nontharaga chumjing leptuna lei Thabaso Mamai dulay thorakli lainjagi matawduda Hai karina be manang tawrise lao mai ngause chak ilu lao Asi hairaga thaba lainjagi makhutu pairaga haifet jingli laijaso mamagi makhutu kanthoklaga ngai khwai bagom chumjing leptuna lei machi lengdi thaba do punsibada mong ansanduna punsiba nachalgi maungsida chaka chapam khanglam la roi tawrise Punsibasu thabana haido kari khumdoino pokhum pifam khangdi nokfet tawraga laijada mathong jade haibagum marong leba meeting ama yinglamnaga ising glass to oina thangalaga thakna wakhalde su khalli singang sidi purama ongmani ne laijadi mabungna mamana nganglibadu kaya taselodi punsibagi meeting duda nokmi makoktu non tharaga makut ani do suru nairaduna leiri tamcha Sir say khoida layer doira Ranbirso machengi pokhonga pirakli lera doini aigi manabari ngasai noi class da me tak pasar doni ado school sir ko so yumdadi tamoja go masuna bungni khalo laije joma ge wakhalde punsiba boarding leiramlani khalluwani aduga punsibana mayum makta leirambaduda mabungna su layerni haibaduda loiri moktuba harawbada mamai makok yungli Wakhaldu idaw kri mamabung na haido hairaga nokfe tawragli aduga mabung ni haiba wahaidu ge pokhomduna thamoida pena bijari mi damja grasibo mabung mak ni khaloi thi mehi mu khalani damja nangse aigi thamoida di damja adum gauge ko aduga maya mamangdana damoja gauge Thaba su plate machada maingong gi hamli bachak do dining table da thamlatuna Bema lao ko aduda lepaga manglaga layerno maingo bijak bijaro lao nabung du jak japam ngam ta khanglam laroi nangi mit khuyeng du na ngau bro karino kari mi khuyeng naing no kana bu lori no khangde de Thaba su ngang do na mangi loisin pham thok padu loisele lai jaso meeting do mungna thairakli taping chen khiduna leibak makhada yam warongna mamitu tagup panglaga kullaga leiriba maingo bibu pamkhalaga machin du so tapna sonjeri Maingobia I'm sorry Asi hairaga maingobido dining chair mathaktuda thamli aduga jak hapa plate to makhut nampai khaladuna jak tu totlaga maingobi ki mangduda thangjinbiri yumda mi anawba thunglaribodo ma kaya khanjiludre thunglariba mi du so ojani haibagi kitana tungbiba nate angang wakhaloi banara machindo nokfetum tawri aduga punsibada hairap kasu yengladuna machindu so ikai ba khangda khai lepte bangang de nganglakle
Angang macha ma chak chadore mai ngobia na che singa sidi wakhal khut nungai ma asuk nungai basidi dunia sa lai ji he Ranbir do lai jida khanging ing lakli mai ngong mi do so miao miao ga khong la duna chak du chari lai je so punsi bada nok mi amuk marau leiba huran mi yeng dumadi adumak yengli ikai baga khangbi banate punsi badi aran ba wakhal khanjari majal gum khanjari angang oibagi aduk pangang jari bani khandokli adubuma chak du chasin badi yadre thawadu lai je ke manak te changsalaga bema nangi du loi du bane hai loi dore ba loro chak chana ba tawrsiko mama na hari du dadi punsi bada yengli badu adumak yeng duna lei punsi basu haudong duga lai jiga tawriwa ma tawduda thoina yeng saludra so lai jana haudong duda ngangli badu tabada nokning bana loirabani adubu yumduda ahanba thunglaba oibanara maithongdo nokthokba ngamdri thamoidadi nokjei nokpa haitaba nupa magi chimbaldo adumak mong hadana normal da leiri ahanbada migi yumda chak chaba haisiri ikoi koinabani adumak punsi basu tawri masadu ikoi koijari masana mi koibagi mangau thiba laijamaki maongne jakdo kaya chasinba yadre khara charaga phuk haugali itaw ai haugalage Ranbir punsi bada yang khalakladuna I kaino daw nagun khangi ko kitanga cha khoda ikairo nangi sa lai jaso punsi bada yang laga ikai khangdagai manoi ni laknare e tamocha kharaga chasin ko nayum makni na khalo ikai gano horen ahin chak lamandana chafu thirakani haibiriye Makotuna machinga do khomlaga tik tum nok lakli nupi do macha nupi gi wadu tabada Ranbir ga thabaga khanging ngingnari thaba su khanglaw lawra e hai bema punsi baso makhongno thangdokduna chatpa ngamdre nokmi laing chike bo khompirakli asingmo okpine nga punsi bana angang kaina ga hairakpaduda lai jadu noknamba chumbaldo chap lekre masado electric chungbagom jinglawkre Ranbir do lai jiki karanduda punsibagi mamangduda ikai bana loiri chakjabagi makutuna machanupi duda thomningba haibadu yore phagi khutau duso mathong kaya jade punsiba ikai ramgadra pakhatjaduna lai jabu jai thalatle mai pombe nang tumi layo ko machin singa de tumi lai temi pepa henganga dana nachin du thugairaga thonglaga de chathok du ne ngongase lai jado machin du phaidokladuna mamai ga du phet ka tawraga lai thoki Thawana punsiba insang se jaba iya drabone he yai dei ma asugam jari sidi nang jak puk thalam ga daba mande da sangom pirake punsiba sangom to laga jagero ima aya sing buki jak ok pugini khod hampam sibo lai jama chindu de tapna sonjai lemsna oiringai da jak puk thaloi dore akhoi krase hayeng kai anchang hangnaba ningai do da yadre kaino hong chigedabo angang kaina ga kaure haipa Pare dudi som dhamro law khuto Thaban hairiba domduda brab lakli punsibadu thabasu phadi du pairaga punsibagi manak duda jangselakli punsibaso khuttu hamlatuna thabana pirakliba phadi duda makhuttu teithokna Ranbir ai room da leramage ko oi leram yum da chak ote da phone among taramni ko punsibadu tesingna laijagi mataududa jakhumda koine lainingdre masadu ithak thagali Ranbir gi karanduda nokfet tawramnaga yam thuna chakhumdagi thokri lai jaso punsibana chatkhribado mamitu kuptawa makhai yengduna leihori Ranbir so punsibana room yoramnani khanbaga machanupida ngangba haurakli hai chinthibia kadai dano nangna yenglido yamang lu sakti lausida lai jado khangpre khangi ingangak na Ranbir da yenglakle Ranbir so sakfamdo saurapna hairakli ha nangar bhai bani da mina kari khalangane Nang haina bido khar thado ko hana pangang nangang budo na haujik break khar pharo mina ta bada haina roi daba wangang sangang nungangan ai ikai ko haujiki mana bado yam singbani atai mana baga mana dabani mana itop topani aran ba yada bani ko saudi am sathi bani lai jado mabung na hairi do munna ta badi sai adabu makok dadi ichang changdi gyan yam ta baga sara duna hoi machin dadi hoi haiduna khumdokri adabu wakal dadi kari no khalli Aina khalisiga akhoi tamojana khalisiga sati ina khenari hoi bungo namana base aigidi crush ni crush Ranbir so lai jada yingna duna hoi kainaga mai pom biside ngai khona lyrics ka mai tawdena
exam na kuishalaktabaga nangi marks ubadane ai mi hunse adrin he nama nami singdi boarding da lairaga mami cecet uisinaduna awa baga khangdaba makai lairik banari aduga nangna sida thokmok tongduna lairi lain jado gyan khangta tai mabungna haiba oibagi machinu tumina leibani ataina hairak oiramnadi nasaina mana jumu sadana machinu khumlakladabani mabungna makha tarakladi khumpham khanglaroi khanbanara yam thuna makutu sachat hamdoklaga mamana thiraga thamliba magi chak pukhamduda jangsaladuna yam thuna chaba hauri thabaso ranbir gi manakta jangsalakduna ibunga haigumdana ima yamna pakhalini he najanse boarding da thamnaba tawrsi mama sana so leigen hairabani ranbir dungakna thawade yingladuna asengwa masana bu yarabrani ima lain jidong asaidadi haidokluraga haujiktada gyan khangta tai haidoklegum sodo kari khamsige naha khandana yanumda leiriba chakdu phawwa chadana leiri thabaso lain jida onsunduna bema nabung hairse khumune he nangmu ngasai boarding da leir ne haidaine anjuga linagadi karam kana jangni haige as aina phagi tawraga lain jida ikom komna dum khumdorakli phagi yaroi ne bema nang tu chanduna ten thaba yaroi ne talliko aidi boarding da galai bangam jaro imana bi atay atay na laibe wani anju hoy lina hoy amta laite ho nangi exam do namana bi khaina thagadaba nati nangi mak to badane oza khai gi mamang da akhoi gi mai singse thampham amta laite pura ga chacharaba do lain jado confirm khangde mamai do sumnon thaki mabung na ngang lisak leba mayam do ikai ba support lo de agi badi khaji khara ga di phawre hei jiba mata do gane mi ngai ga galai biranu yam thuna boarding da changkhina ba tawse ranbir so chak to tokladuna lain jada haifeding numnaga makut hamladuna thokre lain jaso mabung do hek jat khibaga sakpham do sat oli makok do thongjin du da jeptha yinglaga lairik ki maram da sanaramba wari do amarom da thaidokraga thawai sa sadan hairakle ima habjiki tamajagi mamana bado akhoi tamajagi ka da pulap lemina doira thaba sa kaishum khandana sat khumlakli leidoni boarding ge angang makhai ka iet yasinaraga leibado hainararoina nang tamajagi ka da pulap leminar sanon hairami nei babana laijadu handakti makha tarakidri machindu madi nokfe tawri jakdu khara charaga makutu sat hamli aduga fuk hawgaduna chakhumdagi thokige tawri haima nang chagoglaba bema laijana jakdu khitang charaga hawgatkibaduda thaba sungaklapna hairakbani laijaso chana khumlami oi mama wai sikha khairamnaga khatli steerduga khalakli ranbegi ruma paduda makuktu haife chaptharaga amuk tanging namnaga makhutuna machinda khumjelaga nok yang wakal nungaina magi rumda chenselai phamung yaudringai makhongda tongliba sandaldo phamungdagi khara lapna thanamlaga phamungduda phanjong khali aduga moi makhada leiriba phone do yam thuna lawthoklaga whatsapp da fatjangli aduga miriam group thariba chaatuda changlaga yam thuna type tawri kana lei phong saba pahom leire minute animok phone do damunna yingduna thariba message to gi reply lakbra haiduna yingli kanamta thorakna dabaduda saurapna text ama mung typing tawre kanamta ga thorakti wachibi singside adu phawa tumina lai ji suhandi amuk su thanjeli kwak amube sangbana bi anju kalina gado adu phawa online lerak tabaduda machindu sugalaga upai leita longnam tumthai aduga wakhaldo wangsada sagatli nokfe tawraga longnaga tumlambadu amuk phaklanglomda onsilaga manglando amuk ningsinglakli manglando ningsinglaga masada ikairiba haido oiramali mamaidu khumjelaga mathanta nokli aduga makhongdo so piding ga kawri minute khara leiraga message ama lakbagi ringtone makholdo anira khinglakli laijisu yam thuna phone do yingli anjuna jeng ai thor e jaroi linana so ai so thor e mai pombi mai thakpi kari pawno laijado sms ani do paraga reply pirakli ai di sikhra na khalure anjuna siba makti sidriko linana mok akhoi di tumlamdagi mai ta jarobane anjuna kaino laija nang na hausa phawo tumlam disina laijana wari lei linana kari wari anjuna handringaida linana hanglakpadudadi laijana mau bokhom pirakli anjo ngasai ojado
ꯂꯤꯅꯥꯅ ꯀꯔꯝꯕ ꯑꯣꯖꯥꯅꯣ ꯃꯃꯤꯠ ꯌꯨꯡꯈꯠꯄ ꯏꯃꯣꯖꯤꯗꯨꯃꯒꯁꯨ ꯌꯥꯎꯔꯛꯂꯤ ꯑꯟꯖꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯂꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯅ ꯑꯩꯒꯤ ꯀ꯭ꯔꯁꯇꯣ ꯂꯤꯅꯥꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯀ꯭ꯔꯁ ꯈꯗꯥꯡ ꯃꯦꯠꯄ ꯏꯃꯣꯖꯤꯗꯨꯒꯁꯨ ꯌꯥꯎꯔꯛꯂꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯅꯥꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤ ꯃꯔꯛꯇ ꯐꯠ ꯐꯠ ꯊꯠꯂꯤ ꯑꯟꯖꯨꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯤ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯆꯔꯣꯏ ꯅꯣꯏ ꯑꯣꯖꯥ ꯂꯦꯝꯁꯅ ꯀ꯭ꯔꯁꯇꯣ ꯀꯩꯗꯧꯔꯕ ꯂꯥꯏꯟꯗꯨ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯣ ꯌꯥꯝ ꯊꯨꯅ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯗꯣꯔꯦ ꯍꯥꯏꯕ ꯑꯩꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯂꯅꯤ ꯈꯟꯕꯒꯤ ꯑꯩꯈꯣꯏ ꯃꯃꯥꯗ ꯕꯣꯔꯗꯤꯡꯗ ꯂꯩꯒꯦ ꯀꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯪꯕꯗ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕ ꯑꯟꯖꯣ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯍꯦꯄꯤ ꯂꯤꯅꯥꯅ ꯀꯩꯅꯣ ꯂꯥꯏꯖꯥ ꯏꯪꯂꯤꯁꯀ ꯉꯥꯡꯉ ꯍꯔꯥꯎꯔꯤꯗꯨꯅ ꯑꯟꯖꯨꯅ ꯂꯥꯏꯖꯥ ꯀꯩꯅꯣ ꯑꯃꯨꯕꯤ ꯅꯪ ꯇꯁꯦꯡꯅ ꯑꯣꯖꯥꯗꯨ ꯉꯥꯎꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯟꯖꯣ ꯉꯥꯎꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯩꯅ ꯂꯦꯝꯁꯅ ꯀꯧꯔꯨꯕꯒꯤ ꯑꯣꯖꯥꯗꯣ ꯆꯥꯛꯀ ꯍꯥꯏꯔꯤꯅꯦ ꯈꯪꯉꯕꯣ ꯑꯗꯒꯤꯅꯦ ꯑꯩꯉꯣꯟꯗꯒ ꯑꯉꯥꯡ ꯀꯥꯏꯅ ꯀꯧꯔꯝꯂꯤꯅꯦ ꯁꯥꯔꯅ ꯑꯉꯥꯡ ꯀꯥꯏꯅ ꯀꯧꯔꯛꯄꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯡꯉꯦ ꯀꯩꯅꯣ ꯂꯥꯏꯖꯒꯤ 3 ꯃꯥꯔꯛꯃꯨꯛ ꯁꯥꯡꯕ ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯑꯟꯖꯨꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯗꯨꯅ ꯑꯁ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯋꯥꯟꯊꯔꯛꯀꯗꯧꯔꯦ ꯆꯔꯣꯏ ꯂꯥꯏꯟꯖꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯋꯥꯈꯜꯗꯨꯗ ꯐꯥꯎꯔꯛꯄ ꯃꯈꯩ ꯄꯪꯏꯗ ꯏꯔꯒ ꯒ꯭ꯔꯨꯞꯇꯨꯗ ꯊꯥꯖꯤꯜꯂꯛꯏ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯟꯖꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯇꯥꯃꯣꯆꯥ ꯀꯧꯋꯣꯅ ꯍꯥꯏꯔꯤꯕ ꯈꯪꯗꯦ ꯑꯩꯗꯤ ꯇꯥꯃꯣꯆꯥꯗꯤ ꯀꯧꯔꯔꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯗꯝꯆꯥ ꯑꯣꯏꯅ ꯀꯧꯔꯅꯤ ꯑꯟꯖꯨꯅ ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯟꯖꯗꯣ ꯅꯣꯛꯂꯗꯨꯅ ꯈꯔ ꯉꯝꯃꯦ ꯑꯗꯣ ꯑꯟꯖꯣ ꯁꯥꯔꯗꯣ ꯈꯨꯠꯂꯦꯝꯗꯨ ꯂꯩꯇ꯭ꯔꯦ ꯑꯟꯖꯣ ꯑꯍꯩꯃ ꯂꯤꯅꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯤꯅꯥꯅ ꯍꯣ ꯂꯩꯌꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯗꯨꯅꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯅꯤ ꯂꯥꯏꯖꯅ ꯅꯄꯥ ꯔꯥꯖꯟꯗꯣ ꯇꯧꯔꯤꯕ꯭ꯔꯣꯅ ꯃꯤꯅ ꯁꯣꯝꯗ ꯇꯦꯝꯄꯔꯦꯆꯔ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯏꯀꯥꯟꯁꯤꯗ ꯂꯤꯅꯥꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯌꯦ ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯗꯨꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯟꯖꯨꯅ ꯁꯪꯕꯥꯅꯕꯤ ꯅꯪ ꯑꯁꯨꯝ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯥꯎ ꯑꯩ ꯋꯥꯔꯤ ꯂꯤꯕꯤꯔꯒꯦ ꯂꯥꯏꯖꯅ ꯀ꯭ꯋꯥꯛ ꯑꯃꯨꯕꯤ ꯅꯪꯅ ꯁꯃꯥꯅꯕꯤꯗꯣ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯑꯍꯨꯝꯗꯨꯒꯤ ꯒ꯭ꯔꯨꯞ ꯆꯥꯠꯇꯣ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯑꯟꯖꯨꯁꯨ ꯂꯤꯅꯥꯗꯣ ꯄ꯭ꯔꯥꯏꯚꯦꯠꯇ ꯁꯝꯂꯛꯄ ꯋꯥꯔꯤꯗꯣ ꯂꯤꯔꯤ ꯂꯥꯏꯖꯗꯤ ꯁꯣꯝꯗ ꯉꯁꯥꯏ ꯄꯨꯟꯁꯤꯕꯅ ꯆꯥꯛ ꯆꯥꯛꯈꯨꯝꯗꯨꯒ ꯏꯁꯄꯦꯛ ꯃꯅꯨꯡꯗꯒꯤ ꯌꯨꯡꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯗ ꯆꯥꯛ ꯆꯥꯕꯒꯤ ꯁꯤꯟꯗꯣ ꯃꯃꯤꯠꯇ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯔꯤ ꯃꯔꯤ ꯇꯝꯅꯔꯔꯦ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯃꯆꯤꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯆꯦꯛꯈꯨꯝ ꯃꯊꯛ ꯀꯅꯥꯒꯤ ꯅꯣꯠꯕꯨꯛ ꯄꯦꯟ ꯑꯃ ꯄꯥꯏꯔꯒ ꯁꯥꯔ ꯂꯦꯝꯁꯅ ꯗꯥꯝꯆꯥ ꯄꯨꯟꯁꯤꯕ ꯁꯥꯔ ꯄꯨꯟꯁꯤꯕ ꯃꯤꯠꯌꯦꯡ ꯁꯥꯊꯤꯕ ꯃꯥꯏ ꯀ꯭ꯔꯁ ꯍꯥꯏꯅ ꯄꯪꯊꯥꯅ ꯊꯥꯖꯤꯜꯂꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯋꯥꯈꯜꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯂꯥꯏꯖꯗꯨ ꯄꯨꯔꯥ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯋꯥꯔꯤꯗꯨ ꯈꯤꯇꯪ ꯈꯪꯈꯤꯕꯒ ꯁꯣꯝꯗ ꯏꯔꯥꯡ ꯐꯕꯤ ꯂꯤꯅꯥꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯏꯔꯥꯡ ꯁꯥꯒꯠꯂꯛꯂꯤ ꯑꯩ ꯋꯥꯗꯤ ꯆꯔꯣꯏ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯄꯥꯝꯕ ꯄꯥꯝꯂꯕ ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯔꯕ ꯍꯦꯛꯇ ꯀꯣꯏꯈꯥꯏꯌꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦꯍꯦ ꯉꯥꯎꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯂꯥꯏꯖꯥ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯅꯪꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯟꯖꯨꯅ ꯑꯁꯤꯁꯨ ꯃꯇꯥ ꯑꯃꯅꯤꯅꯦ ꯋꯥꯔꯤ ꯐꯥꯎ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯂꯥꯟ ꯇꯧꯕꯅ ꯍꯦꯛꯇ ꯍꯜꯂꯝꯃꯤꯅꯦ ꯂꯥꯏꯖꯁꯨ ꯐꯣꯟꯗꯣ SMS ꯂꯥꯛꯄꯒꯤ ꯔꯤꯡ ꯃꯈꯣꯜꯗꯨꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯐꯥꯒꯤ ꯅꯠꯇꯦ ꯀ꯭ꯋꯥꯛ ꯑꯃꯨꯕꯤ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯣꯛꯄꯒꯗꯣ ꯃꯆꯤꯟꯗꯣ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯅꯣꯛꯏ ꯍꯥꯏꯋꯥꯅꯦ ꯑꯟꯖꯨꯅ ꯂꯥꯏꯖꯥ ꯅꯪ ꯐꯥꯒꯤꯗꯒꯤ ꯑꯣꯖꯥꯗꯨꯗ ꯁꯥꯊꯤꯅ ꯉꯥꯎꯔꯤꯅꯦ ꯂꯥꯏꯖꯗꯣ ꯑꯟꯖꯨꯒꯤ ꯇꯦꯛꯁꯇꯨ ꯄꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯉꯥꯎꯕ ꯅꯠꯇꯦ ꯇꯟꯅꯟ ꯐꯥꯎ ꯄꯥꯏꯈ꯭ꯔꯕꯅꯤ ꯈꯪꯉꯕꯣ ꯂꯤꯅꯥꯅ ꯑꯁ ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯍꯧꯗꯕꯁꯦ ꯆꯥꯛꯏꯗ ꯂꯥꯏꯖꯅ ꯆꯥꯛꯆꯧꯋꯣ ꯅꯪꯗꯤ ꯅꯇꯟ ꯇꯜꯂꯗꯤ ꯆꯥꯛꯆꯧ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯨꯝ ꯀ꯭ꯔꯁ ꯑꯣꯏꯔꯒ ꯂꯩꯗꯣꯏꯔꯣ ꯃꯣꯏ ꯅꯨꯡꯁꯤꯕ ꯀꯥꯏꯗꯣ ꯑꯗꯨꯁꯨ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯣ ꯂꯤꯅꯥꯅ ꯕꯨꯠ ꯃꯥꯟꯕꯤ ꯀ꯭ꯔꯁ ꯑꯣꯏꯔꯤꯗꯣ ꯅꯨꯡꯁꯤꯕꯩꯅꯤꯅꯦ ꯑꯟꯖꯨꯗꯨ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯅꯤ ꯍꯥꯞꯂꯗꯨꯅ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯛꯂꯤ ꯂꯩꯌꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕꯤ ꯊꯃꯣꯏꯗ ꯙꯨꯞ ꯊꯥꯔꯒ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯁꯤꯅꯤ ꯂꯥꯏꯖꯗꯣ ꯑꯟꯖꯨꯒꯤ ꯃꯦꯁꯦꯖꯇꯨꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯤ ꯀ꯭ꯋꯥꯛ ꯑꯃꯨꯕꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯗ ꯍꯥꯏꯕꯤꯔꯒꯦ ꯂꯥꯏꯖꯗꯣ ꯃꯕꯨꯡꯗ ꯍꯥꯏꯒꯗꯕꯒꯤ ꯃꯑꯣꯡꯗ ꯗꯞꯀ ꯇꯧꯁꯤꯜꯂꯛꯂꯤ ꯑꯟꯖꯨꯗꯣ ꯉꯛꯂꯤ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯂꯧꯊꯣꯛꯄꯒꯤ ꯏꯃꯣꯖꯤ 3ꯒ ꯊꯥꯖꯤꯜꯂꯛꯂꯤ ꯂꯤꯅꯥꯅ ꯀꯩꯅꯣ ꯅꯃꯤꯠ ꯂꯧꯊꯣꯔꯛꯏꯗꯨꯅ ꯂꯥꯏꯖꯅ ꯍꯔꯥꯎꯒꯦ ꯍꯥꯏꯗꯦ ꯑꯟꯖꯨꯅ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯂꯥꯏꯖꯥ ꯑꯩꯗꯤ ꯃꯃꯤꯗ ꯉꯥꯎꯖꯒꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯒꯤ ꯀꯣꯏꯅꯔꯣ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯃꯨꯟꯈ꯭ꯔꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯅꯨꯄꯤ ꯑꯩꯒꯤ ꯋꯥ ꯇꯣꯛꯑꯣ ꯆꯔꯣꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯣꯖꯥꯗ ꯀ꯭ꯔꯁ ꯑꯣꯏꯔꯤꯗꯣ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯍꯧꯔꯣꯗꯅ
Nang lairik do swai da pusilakano. Linado anidugi wariduda kannaga nungsilakli. Anjuna lairik haitradi kamaino ajaduda nayum pandoino apang. As nungbu nungsinardi lairike wadi kaisum khaloida. Linado anidugi wariduda kanna nogli. Wari nungaire. Anjuna nayum dalai minarido seba bangdok dosilune he. Koi sebana mobe ayam ta khangdi haisaidana. Anjuna sangbana bidango madi nupa yam koibanina loina khangwani. Ahomdo katukaran pangangnangangnai. Anju galina gana kari no mayam takpiri. Laijaso makokta no tauseli. Asumna wachuptagi ahomda mu kainaragli. Laijado magi nausum isaido bolumdu kanna laikhalaga tharaga mamitu tapno ithaki. Isaido so mathang lagli. Matamdu thengjilakpagi ijakjik tharakpa oibaga thangnaba roomda lairik paduna lairiba punsibagi nakungdudaso nason pikna taragli. Punsibasu isaido taraga laijagi ngasaigi jakhumna tawba madawdo mitmangda khangu urakli. Machindaso nokfet tawraga makoktu chairduda nga tharaga tumliba Ranbirda amuk yengli. Aduga machinda tapna soli. Athengmasida isai nungsiba mayam tharaklisibo Ranbirgi machanupi maipombido ijala. Maming delay jagainaga ingaw sinaradana phanadum nungairi. Wagasi dongdongangini. Ayabini. Onjalemsda gaina onthok paming heng thanbiri.